Ahing adu Miranda tumba yadre hangat handa chatli. Mabu kay dorazano. Hasi po halak trisibo. Amadu ga thina razala. Ahigi pukning se leita pong khang dida. Mapanda Andrew ga Indira ga wangang na bagi makul tawa da thoglai. Indira na phone su oplay kadai dali hawrino ba. Andrew na Imasya Leshido hospital da lerami lambi da lekthara I habra kaino. Anita na Andrew be ma do khara phawrabo. Andrew na khara phawre heng la anida Madam hoi wabirurano. Indira na Mabani maki phone su oplay badu da pakhalobani. Andrew na Madam macha gi phone su mayab dai haudre sir gi phone su chamane. Indira na Oh phare phare nang su potharuro. Miranda na Dada kai da we have no. Anita na Kaishu tawdeda be malai shido hospital da bukhale haiba nang su pothazaruro. Miranda na Karam kan da bukhali ba. Andrew na Ngasai numidang wairam pukhatpani hai. Ai su ware pothana ba tawrage. Andrew su makha taram dabi changkhre. Indira ga Anita ga su magi ka da changkhre. Lehauri ba haibabu Miranda khaktani. Aina sida kaya wana mabu ngai riba. Aduga mana wahai amata su hairamdana. Phone su off thamjinba. Madugi nupi du su afaba nupi nati. Andrew su ayabani seran turan khumlaga mayam dubu thajahankre. Masu magi ka da nungai na tumkhre. Anita di leishina ri haibaduda masadu inung nungai jade tumthabasu yadre. Ayuki matamni Koro han mamaksu masik mangal naina taibang pumnamakpu mangal pirari. Bhangaras ningai dana tumliba leishibu yengjari. Leishilembi mikap thorakpada Bhangaras na maabu yengduna leirambaduda ikairaduna lotkre. Leishigi mataudu nungsibana sungawre. Yambo haune adumni yengano yenghaningdabai waro adugi natiye. Adudi kaigi yengakano hariba. Ikai sabagi aingonda ba. Macha kai haige kaigi lolino. Ikai sei aigi macha gi saktam se pene yengjege tawraga. Yambong ai rusaba loiraga yumda halasiko. Halarosiba. Yambong kaidawrage ai bu Mirandana soidana warorani. Macha Magi thawaibu aina phajindana thambagi mana ibu soidana warogani aina tawrise yam lale waroroi phorase hogolo yumdana ba tawrase leishile bi hogotuna washroom da changkhre Bhangaras ngarang leishina tumlinge mana lon namkhiba photo du yengduna mamonokchei nushibana ngawre thak leraga leishile bisu washroom dagi thorai Bhangaras na Lorabo Loire Yambunga Muchango Hoi hoi Leishilem bi pirol do hong do bisum pamlagalay Bhangarasu washroom dagi thoraklay Kaidawrage adum unga pamidubo Kaishum tawdiye Ngayaki matung Bhangaras Andrew kauraga mayumda halai Anita na Bema, nang buka yam ka nangam dabano. Ay di pa kalure na. Doktor na buka ki herke. Leshi ingangak na. Kaino, ay di na sunada na. Miranda do leshi da mo na yengi. Bhangaras na. Yam ka nangam dabana tida. Macha, lao, nangi ka da pothar lao. Miranda yam ngak na. Macha hay ba. Andrew na. Nada macha, sir na chang o hari. Leshi na. Hoi Miranda wakhalda Kaya da thuna hongliba Aibu nushina abemdagi Miranda Aduga minai nupisidana macha Karigino Maan hausi pawba hinduna leribase Dadana ahanba luhongduna lawba nupido sigani haraga Miranda kallu raga mipaiba helai Ahanba luhongduna lawba nupi sigani haribasi Soirabra haina khalai Wakal sina pumbang nare laifam chafam khangdre
ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯟꯖꯂꯤꯁꯨ ꯊꯥ ꯑꯅꯤ ꯐꯥꯔꯛꯂꯕꯅꯤ. ꯑꯉꯥꯡ ꯎꯅꯕ ꯃꯁꯥꯗꯨ ꯐꯅ ꯌꯥꯝꯗꯤ ꯀꯟꯈꯠꯂꯕꯅꯤ. ꯑꯗꯨꯕꯨ ꯁꯨꯅꯤꯡꯗꯕꯒꯤ ꯍꯧꯅꯕꯤ ꯃꯁꯥ ꯁꯣꯟꯖꯤꯟꯅꯗꯨꯅ ꯂꯩ. ꯃꯅꯦꯄꯣꯛꯅ ꯌꯥꯗ꯭ꯔꯤꯕꯗꯨ ꯌꯥꯅꯕ ꯆꯠꯀꯦꯗꯤ ꯍꯥꯏꯗꯗꯅ ꯀꯥꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯦ. ꯃꯈꯣꯏꯒꯤ ꯀꯥꯗꯨꯁꯨ ꯕꯤꯕꯨꯂꯥ ꯆꯨꯔꯦ. ꯐꯤꯔꯣꯜ ꯆꯥꯔꯣꯜ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ. ꯃꯍꯥꯛꯅ ꯁꯣꯜꯂꯤꯉꯩ ꯃꯅꯦꯝꯄꯣꯛꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯇꯟꯗꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤꯗ꯭ꯔꯦ. ꯅꯤꯈꯤꯜꯁꯨ ꯌꯨꯝꯗꯨꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ. ꯀꯅꯥꯅꯕꯨ ꯂꯩꯅꯤꯡꯂꯨꯅꯤ? ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯜꯂꯒ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ. ꯀꯥꯗꯨꯁꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯀꯔꯝꯕ ꯅꯨꯄꯥꯅꯕꯨ ꯍꯩꯅꯤꯡ ꯍꯔꯥꯎꯒꯅꯤ? ꯄ꯭ꯔꯤꯟꯁꯤꯅ, ꯗꯗꯥ, ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯀꯦ ꯈꯜꯂꯗꯤꯅꯦ, ꯑꯩꯗꯤ ꯌꯦꯡꯉꯣ, ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯦ. ꯅꯤꯈꯤꯜꯅ, ꯀꯤꯕꯨ ꯀꯤꯔꯦꯗ. ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯅꯣꯏꯗ ꯄꯨꯁꯤꯟꯗꯣꯏꯅꯣꯕ? ꯉꯥꯏꯈꯣꯗ, ꯇꯍꯥꯈꯤꯅꯣ. ꯀꯩꯗꯧꯔꯒꯦ? ꯊꯥ 5ꯃꯨꯛꯇꯤ ꯂꯩꯈꯤꯁꯦꯕ. ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯄꯨꯁꯟꯗꯣꯏꯅꯦ. ꯑꯗꯣ ꯗꯗꯥ, ꯑꯩ ꯗ꯭ꯔꯦꯁ ꯈꯤꯇ ꯂꯩꯒꯦꯕ. 5Kꯗ ꯄꯤꯌꯨ. ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ, ꯏꯇꯨꯒꯤꯕꯣ. ꯅꯨꯡꯁꯤꯕꯅ, ꯑꯗꯣꯗ ꯗꯥꯒ ꯆꯠꯃꯤꯟꯅꯁꯦꯕ. ꯑꯩ ꯇꯣꯝ ꯆꯠꯄ ꯇꯜꯂꯦꯕ. ꯆꯠꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯕꯖꯥꯔ ꯂꯣꯝꯗ ꯂꯥꯛꯏ. ꯈꯪꯍꯧꯗꯅ ꯗꯤꯡꯀꯨꯒ ꯊꯦꯡꯅꯔꯦ. ꯗꯤꯡꯀꯨꯅ, ꯚꯥꯏ. ꯅꯤꯈꯤꯜꯅ, ꯀꯗꯣꯝ ꯆꯠꯂꯨꯕꯅꯣ? ꯑꯩꯈꯣꯏ ꯃꯤꯂꯨꯒꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦ. ꯗꯤꯡꯀꯨ ꯄ꯭ꯔꯤꯟꯁꯤꯗ ꯌꯦꯡꯂꯒ, ꯀꯅꯥꯅꯣ ꯃꯥꯗꯤ? ꯅꯇꯩꯃꯅꯤꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯚꯥꯏ, ꯀꯣꯟꯅ ꯊꯦꯡꯅꯔꯁꯤꯀꯣ. ꯍꯣꯏ. ꯅꯤꯈꯤꯜ ꯆꯠꯈꯤꯕꯒ, ꯃꯁꯤ ꯃꯁꯨ ꯐꯖꯅ ꯆꯣꯞꯄꯤꯍꯦ. ꯅꯨꯄꯤꯁꯤꯁꯨ ꯌꯥꯏꯅꯦ. ꯑꯟꯖꯂꯤꯗꯨ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯗ. ꯗꯤꯡꯀꯨꯁꯨ ꯃꯆꯟꯒꯤ ꯂꯥꯏꯔꯤꯛꯇꯨ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯁꯣꯝꯗ ꯕꯪꯒꯔꯥꯖꯇꯤ ꯂꯩꯁꯤꯗ ꯄꯨꯔꯥ ꯉꯥꯎꯔꯦ. ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯁꯤ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯩꯁꯤꯅ ꯋꯥꯏ ꯁꯤꯠꯂꯦ, ꯃꯥꯁꯨ ꯑꯗꯨꯋꯥꯏꯗ ꯁꯨꯔꯨ ꯅꯩꯅꯤ. ꯆꯥꯛ ꯊꯣꯡꯂꯦ, ꯏꯁꯤꯡ ꯊꯛꯄ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯆꯪꯉꯛꯀꯅꯤ. ꯂꯩꯁꯤ ꯂꯦꯝꯕꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯄꯥꯈꯠꯆꯩ. ꯃꯔꯝꯗꯤ ꯃꯤꯔꯟꯗꯥꯅ ꯎꯈ꯭ꯔꯕꯗꯤ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯈꯟꯕꯗ. ꯕꯪꯒꯔꯥꯖꯅ ꯃꯅꯥꯗ ꯍꯥꯞꯇꯦ. ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯈꯪꯂꯤꯕ ꯃꯤꯔꯟꯗꯥꯗꯤ ꯂꯩꯁꯤ ꯂꯦꯝꯕꯤꯕꯨ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯛꯆꯤꯡꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯇꯨꯗ ꯃꯊꯧ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯕꯪꯒꯔꯥꯖꯇꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯩꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯩ. ꯑꯇꯩ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕꯅꯤ. ꯂꯩꯁꯤ ꯂꯦꯝꯕꯤꯅ, ꯌꯥꯝꯕꯨꯡ, ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯋꯣꯏꯕ. ꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯁꯦ ꯃꯤꯔꯟꯗꯥꯅ ꯈꯪꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ. ꯅꯪꯅ ꯑꯗꯨꯒꯤ ꯋꯥ ꯍꯥꯏꯗꯤꯌꯦ. ꯂꯩꯁꯤ ꯂꯦꯝꯕꯤ ꯃꯥꯟꯅꯕ ꯇꯟꯗꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯈ꯭ꯔꯦ. ꯕꯪꯒꯔꯥꯖꯁꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯝꯕꯗꯨ ꯂꯩꯁꯤ ꯂꯦꯝꯕꯤꯅ ꯊꯧꯋꯥ ꯁꯥꯗꯕꯗꯨꯗ ꯇꯜꯂ ꯃꯥꯜꯂꯦ. ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯋꯥꯏ ꯁꯪꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯍꯧꯏ. ꯕꯪꯒꯔꯥꯖꯀꯤ ꯃꯌꯨꯝꯗ ꯂꯩꯁꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄꯁꯤ ꯆꯍꯤ 1 ꯐꯥꯔꯛꯂꯕꯅꯤ. ꯑꯅꯤꯇꯥꯅ, ꯕꯦꯃꯥ, ꯏꯕꯥꯅꯤ ꯕꯖꯥꯔ ꯆꯠꯂꯨꯁꯤꯔꯣ? ꯅꯦꯅꯦ, ꯕꯖꯥꯔꯗ ꯀꯩ ꯂꯩꯔꯨꯁꯤ ꯍꯥꯏꯅꯣ? ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯂꯩꯔꯛꯀꯅꯤ. ꯑꯗꯨꯒ ꯐꯤꯔꯣꯜꯁꯨ ꯂꯩꯔꯨꯅꯤꯌꯦ. ꯍꯣꯏꯅꯦꯅꯦ, ꯆꯠꯂꯨꯁꯦ. ꯕꯪꯒꯔꯥꯖꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯅꯦꯅꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯕꯖꯥꯔ ꯐꯥꯎꯗ ꯆꯠꯂꯨꯒꯦ. ꯑꯗꯨꯗꯤ ꯑꯦꯟꯗ꯭ꯔꯤꯒ ꯆꯠꯃꯤꯟꯅꯔꯣ. ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤꯌꯦ. ꯂꯩꯁꯤꯁꯨ ꯌꯥꯎꯗꯣꯏꯅꯤ. ꯃꯆꯥ, ꯅꯪꯕꯨ ꯆꯠꯇꯣꯏꯔꯣ? ꯆꯠꯇꯣꯏꯅꯦ ꯌꯥꯝꯕꯣ. ꯀꯣꯟꯅ ꯆꯠꯂꯣꯗꯅ. ꯇꯜꯂꯤ, ꯉꯝꯃꯔꯣꯏ. ꯅꯦꯅꯦ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯃꯥ ꯍꯥꯟꯅ ꯊꯣꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ. ꯕꯪꯒꯔꯥꯖ ꯅꯣꯛꯇꯨꯅ, ꯍꯣ ꯅꯪꯅꯤ ꯏꯕꯦꯝꯃ, ꯆꯠꯆꯧꯋꯣ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ. ꯂꯩꯁꯤ ꯃꯃꯤꯠꯀꯥꯗꯨ ꯐꯥꯛꯆꯤꯜꯂꯒ, ꯑꯁꯦꯡꯕꯩꯔꯣ? ꯕꯪꯒꯔꯥꯖ ꯅꯣꯛꯇꯨꯅ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯃꯤꯔꯟꯗꯥꯗꯤ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯊꯥꯖꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯃꯤꯠꯀꯥꯗꯨ ꯈꯥꯅ ꯌꯦꯡꯉꯤ. ꯑꯦꯟꯗ꯭ꯔꯤꯌꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯤꯔꯟꯗꯥꯅ ꯂꯩꯁꯤꯗ ꯈꯥꯅ ꯌꯦꯡꯉꯝꯕꯗꯨ ꯎꯔꯦ. ꯑꯦꯟꯗ꯭ꯔꯤꯌꯨꯅ, ꯃꯤꯔꯟꯗꯥ, ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ. ꯌꯥꯅꯤ, ꯅꯣꯏ ꯆꯠꯂꯨꯔꯣ, ꯑꯩ ꯌꯥꯎꯔꯔꯣꯏ. ꯐꯔꯦ. ꯑꯦꯟꯗ꯭ꯔꯤꯌꯨ ꯂꯩꯁꯤꯗꯗꯤ ꯃꯦꯗꯥꯝ ꯃꯆꯥ ꯀꯧꯏ. ꯃꯤꯔꯟꯗꯥꯗꯗꯤ ꯃꯦꯗꯥꯝꯒ ꯀꯧꯕꯤꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ. ꯃꯤꯔꯟꯗꯥ ꯆꯥꯟꯁ ꯐꯪꯉꯤꯉꯩ ꯕꯪꯒꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯗꯥ, ꯏꯕꯥꯅꯤꯁꯨ ꯀꯥꯏꯗꯅꯣ ꯀꯣꯏꯔꯨꯁꯦ. ꯏꯃꯥ ꯃꯇꯣꯝ ꯊꯝꯃꯝꯕ ꯅꯨꯡꯉꯥꯏꯔꯣꯏꯅꯦ. ꯀꯣꯟꯅ ꯆꯠꯁꯦ, ꯃꯊꯪ ꯁꯟꯗꯦꯗꯀꯣ.
ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯕꯤꯔꯣꯏꯗꯕꯅꯤ ꯍꯩꯃꯥ ꯃꯊꯪ ꯁꯟꯗꯦꯗ ꯆꯠꯁꯤ ꯍꯥꯏꯕ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁꯁꯨ ꯆꯠꯃꯤꯟꯅꯩꯁꯤꯗꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯩꯁꯤꯟꯅꯕ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯌꯥꯈꯤꯗꯣꯏꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ ꯃꯤꯔꯟꯗꯥ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯀꯦꯁꯤꯜꯂꯒ ꯊꯣꯔꯛꯏ ꯐꯅ ꯀꯦꯔꯕꯁꯨ ꯃꯤꯅꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯤ ꯀꯦꯔꯤꯕꯗꯨ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯚꯪꯒꯔꯥꯖ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯤꯔꯟꯗꯥꯕꯨ ꯆꯥ ꯍꯣꯇꯦꯜ ꯑꯄꯠꯄ ꯑꯃꯗ ꯄꯨꯁꯜꯂꯛꯏ ꯃꯤꯔꯟꯗꯥꯅ ꯙꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯆꯥ ꯊꯛꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ ꯆꯥ ꯊꯛꯈꯤꯁꯦ ꯃꯤꯔꯟꯗꯥ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯀꯩꯅꯣ ꯆꯥꯗꯣ ꯊꯛꯆꯤꯜꯂꯣ ꯌꯥꯔꯦ ꯊꯛꯅꯤꯡꯗꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯀꯩꯅꯣ ꯀꯣꯏꯔꯨꯈꯤꯁꯤ ꯀꯩꯅꯣ ꯅꯝꯕꯣꯜꯗ ꯕꯣꯔꯥ ꯆꯥꯔꯨꯈꯤꯁꯦ ꯌꯥꯔꯦ ꯀꯣꯟꯅ ꯆꯠꯂꯁꯤ ꯃꯤꯔꯟꯗꯥ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯕꯖꯥꯔ ꯆꯠꯂꯨꯕ ꯑꯅꯤꯇꯥꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯁꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯝꯃꯤ ꯂꯩꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯤ ꯃꯤꯔꯟꯗꯥꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯆꯪꯈ꯭ꯔꯦ ꯐꯝꯂꯤꯕ ꯑꯅꯤꯗꯨꯗꯤ ꯚꯪꯒꯔꯥꯖ ꯍꯣꯏ ꯍꯜꯂꯛꯄ ꯎꯍꯧꯗ꯭ꯔꯦ ꯑꯅꯤꯇꯥꯅ ꯁꯤꯁꯦ ꯅꯆꯟꯗ ꯄꯛꯀꯗ꯭ꯔꯣ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯌꯦ ꯍꯩꯃꯥ ꯆꯨꯝꯃꯤꯅꯥ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯅꯤꯇꯥ ꯄꯤꯡ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯐꯤ ꯑꯃꯒ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯤꯗ ꯄꯤꯔꯛꯏ ꯁꯤꯁꯦ ꯁꯤꯅ ꯏꯆꯥꯒꯤꯅꯤ ꯂꯩꯁꯤ ꯍꯔꯥꯎꯅ ꯑꯌꯥ ꯅꯦꯅꯦ ꯑꯩꯒꯤꯔꯣ ꯑꯅꯤꯇꯥ ꯅꯣꯛꯇꯨꯅ ꯅꯠꯇ꯭ꯔꯗꯤꯀꯣ ꯂꯩꯁꯤ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯅꯦꯅꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯆꯥꯕꯣ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯦꯅꯦ ꯏꯃꯥ ꯅꯠꯇꯅ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯅꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯐꯤ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯍꯔꯥꯎꯅ ꯊꯣꯟꯕꯤꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯦꯅꯦꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯕꯤꯕ ꯐꯤꯔꯣꯜꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯃꯤ ꯅꯦꯅꯦ ꯑꯅꯤꯇꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯁꯤꯕꯨ ꯌꯦꯡꯂꯤ ꯉꯁꯥꯏꯗꯒꯤ ꯂꯩꯁꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯝꯕ ꯚꯪꯒꯔꯥꯖꯁꯨ ꯅꯤꯡꯉꯝꯗꯅ ꯂꯩꯁꯤꯕꯨ ꯌꯦꯡꯂꯤ ꯑꯅꯤꯇꯥꯅ ꯁꯦꯁꯦ ꯏꯆꯥꯒꯤ ꯅꯦꯅꯦꯅ ꯂꯩꯕꯤꯔꯤꯕꯁꯤꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯚꯪꯒꯔꯥꯖ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯉꯛꯏ ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯁꯤꯒ ꯂꯩꯃꯤꯟꯅꯔꯛꯄꯗ ꯃꯥꯅ ꯂꯩꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯑꯃ ꯐꯥꯎꯕ ꯊꯣꯟꯕꯤꯗ꯭ꯔꯤ ꯐꯤꯔꯣꯜꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯕꯤꯈꯤꯗꯦ ꯂꯩꯁꯤꯁꯨ ꯅꯣꯡꯃꯇ ꯑꯗꯨ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯃꯆꯤꯟꯅ ꯍꯥꯏꯈꯤꯗ꯭ꯔꯤ ꯈꯜꯂꯨꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯛꯏ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯣꯐꯤꯁ ꯑꯌꯥꯝꯕ ꯁꯨꯇꯤ ꯑꯣꯏꯔꯗꯨꯅ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯤꯔꯟꯗꯥꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯚꯪꯒꯔꯥꯖ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯚꯪꯒꯔꯥꯖꯇ ꯀꯣꯜ ꯇꯧꯔꯛꯏ ꯍꯦꯜꯂꯣ ꯗꯗꯥ ꯑꯩ ꯉꯁꯤꯗꯣ ꯂꯧꯕ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯥꯔꯛꯑꯒꯦꯀꯣ ꯌꯥꯔꯅꯤꯌꯦ ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤꯌꯦ ꯑꯣ ꯊꯝꯃꯣ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯃꯤꯔꯟꯗꯥꯗꯨ ꯃꯦꯟ ꯔꯣꯗ ꯂꯣꯝꯗ ꯃꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ ꯃꯤꯔꯟꯗꯥ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇꯨ ꯂꯝꯍꯥꯡꯗꯒ ꯑꯣꯏꯕꯒ ꯃꯤꯁꯨ ꯈꯔ ꯆꯤꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯟꯗꯥꯒꯤ ꯅꯥꯀꯟꯗ ꯀꯥꯔ ꯑꯃ ꯈꯥꯝꯂꯛꯇꯨꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯏ ꯃꯤꯔꯟꯗꯥ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥꯗꯨ ꯃꯥꯛꯁꯨ ꯇꯨꯄꯤꯌꯨ ꯎꯞꯄꯗꯨꯅ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ ꯁꯣ ꯃꯤꯔꯟꯗꯥ ꯑꯍꯣꯏ ꯁꯔ ꯚꯪꯒꯔꯥꯖꯅ ꯊꯥꯔꯛꯄꯅꯤ ꯁꯣꯝꯕꯨ ꯂꯧꯔꯨꯆꯣꯅ ꯃꯤꯔꯟꯗꯥ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯡꯅꯅ ꯌꯦꯡꯉꯛꯏ ꯆꯤꯡꯅꯕꯤꯒꯅꯣ ꯊꯥꯖꯗ꯭ꯔꯒ ꯁꯔꯗ ꯐꯣꯟ ꯇꯧꯒꯦꯁꯨ ꯇꯧꯕꯤꯌꯣ ꯗꯥꯁꯦ ꯑꯩꯅ ꯊꯥꯔꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯩꯁꯨ ꯊꯕꯛ ꯑꯇꯩ ꯂꯩꯍꯧꯔꯤꯌꯦ ꯐꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯄꯒ ꯈꯪꯍꯧꯗꯦ ꯅꯨꯄꯥꯗꯨꯅ ꯃꯤꯔꯟꯗꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯏ ꯃꯤꯔꯟꯗꯥꯗꯨ ꯂꯥꯎꯕꯒ ꯅꯪꯍꯧꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ ꯃꯤꯔꯟꯗꯥ ꯃꯆꯤꯟꯗꯨ ꯄꯨꯟꯈꯤꯕꯅ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯚꯪꯒꯔꯥꯖ ꯁꯣꯔꯨꯝ ꯑꯃꯗ ꯂꯩꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯐꯤ ꯐꯅꯦꯛ ꯕ꯭ꯂꯥꯎꯁ ꯃꯥꯅ ꯄꯥꯝꯖꯕ ꯂꯩꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯦꯟꯖꯦꯂꯥꯒ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯔꯛꯏ ꯂꯩꯁꯤꯅ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣꯀꯣ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯊꯤꯟꯒꯦꯁꯨ ꯌꯥꯗꯦ ꯂꯩꯁꯤ ꯃꯦꯟ ꯔꯣꯗꯇꯨꯗ ꯒꯥꯔꯤ ꯉꯥꯏꯔꯤꯉꯩ
ꯀꯥꯔ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯛꯏ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯗꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯥꯔ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯌꯥꯝ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅꯁꯨ ꯎꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯒ ꯃꯅꯤꯡꯒꯤ ꯁꯤꯠꯂꯣꯝꯗ ꯌꯦꯡꯈꯤꯕꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯩꯁꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯎꯞꯂꯤꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯂꯩꯁꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯀꯟꯅ ꯊꯧꯈ꯭ꯔꯦ꯫ ꯂꯩꯁꯤ ꯉꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯗꯥꯖꯦꯀꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯌꯥꯎꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯃꯤꯔꯟꯗꯥ ꯑꯣꯏꯕꯗꯨꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯅ ꯑꯍꯥꯡꯕ ꯑꯣꯇꯣ ꯑꯃꯁꯨ ꯂꯥꯛꯄꯗꯨꯗ ꯂꯩꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯑꯣꯇꯣꯗꯨ ꯈꯥꯝꯂꯤ꯫ ꯀꯀꯥ, ꯑꯁꯤꯒꯤ ꯀꯥꯔꯁꯦ ꯑꯝꯇ ꯇꯥꯟꯅꯁꯦ꯫ ꯍꯣꯏ ꯀꯀꯥ, ꯈꯔ ꯊꯨꯅ ꯊꯧꯕꯤꯌꯣ꯫ ꯊꯧꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯏꯕꯦꯝꯃ? ꯑꯩꯈꯣꯏ ꯏꯕꯨꯡꯁꯤꯡꯅꯦ ꯒꯥꯔꯤꯁꯦ ꯈꯥꯝꯒꯦ ꯇꯧꯔꯒ ꯊꯧꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯣ ꯂꯩꯁꯤꯂꯦꯝꯕꯤ ꯚꯪꯒꯔꯥꯖꯇ ꯄꯥꯎ ꯄꯤꯒꯦ ꯈꯟꯗꯨꯅ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯕꯦꯒꯇꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯦꯟꯖꯦꯂꯥ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯄꯗ ꯀꯥꯎꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯕꯅꯤ꯫ ꯐꯣꯟꯗꯨ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯥ ꯃꯊꯥ ꯁꯥꯔꯦ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯏ꯫ ꯂꯩꯁꯤꯗꯤ ꯂꯝꯒ ꯈꯪꯖꯕ ꯅꯠꯇꯦ꯫ ꯀꯥꯔꯗꯨ ꯆꯤꯡꯌꯥꯗꯨꯗ ꯈꯥꯝꯈꯤꯕꯒ ꯑꯣꯇꯣꯗꯨꯁꯨ ꯇꯞꯅ ꯈꯥꯝꯃꯤ꯫ ꯂꯩꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯚꯔꯥꯗꯨ ꯄꯤꯊꯣꯛꯂꯝꯂꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯖꯦꯀꯤꯕꯨ ꯎꯗꯅꯕ ꯊꯩꯖꯤꯟꯗꯨꯅ ꯂꯩ꯫ ꯖꯦꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯥꯎꯔꯤꯕ ꯃꯤꯔꯟꯗꯥꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯡꯁꯤꯕꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯗꯥ ꯖꯦꯀꯤꯅ ꯃꯤꯔꯟꯗꯥꯕꯨ ꯐꯥꯔꯤꯕ? ꯖꯦꯀꯤꯅ ꯃꯤꯔꯟꯗꯥꯕꯨ ꯂꯥꯛꯇꯅ ꯆꯤꯡꯉꯒ ꯆꯤꯡꯌꯥꯔꯣꯝꯗ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯁꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯞꯅ ꯖꯦꯀꯤ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯏꯅꯔꯛꯏ꯫ ꯆꯦꯛꯅ ꯄꯤꯛꯇꯛ ꯇꯧꯅ ꯁꯥꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯣꯟꯄꯣꯛꯅꯤ꯫ ꯌꯨꯝꯗꯨꯁꯨ ꯃꯤ ꯂꯩꯅꯗꯕꯒꯤ ꯏꯃꯣꯠ ꯃꯣꯠꯂꯤ꯫ ꯂꯩꯁꯤ ꯊꯣꯡ ꯃꯔꯣꯝꯗꯒꯤ ꯂꯣꯠꯅ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯨꯞꯅꯇꯒꯤ ꯖꯦꯀꯤ ꯑꯃꯗꯤ ꯃꯤꯔꯟꯗꯥ ꯈꯛꯇꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨ꯫ ꯖꯦꯀꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯣꯟꯗ ꯁꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯃꯥ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯜꯒꯨꯝꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯂꯩꯁꯤꯗ ꯑꯋꯥꯕ ꯄꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯐꯣꯟꯗꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ꯫ ꯄꯨꯛꯆꯦꯜ ꯀꯌꯥꯗ ꯄꯤꯛꯏꯕ? ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯕ ꯌꯥꯗꯦ꯫ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯤꯌꯦ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯊꯝꯃꯦ꯫ ꯖꯦꯀꯤ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯁꯥꯎꯅ ꯃꯤꯔꯟꯗꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯥꯎ ꯊꯥꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯂꯩꯁꯤꯒ ꯅꯨꯄꯥꯁꯤꯒ ꯍꯥꯟꯅ ꯈꯪꯅꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯖꯦꯀꯤ ꯀꯔꯦꯝꯗꯅ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯕꯨ ꯎꯕ ꯉꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ? ꯃꯤꯔꯟꯗꯥ ꯃꯆꯤꯟꯗꯨ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏ-ꯑꯥ ꯇꯧꯔꯒ ꯂꯩ꯫ ꯑꯣ ꯂꯧꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯔꯟꯗꯥꯒꯤ ꯃꯆꯤꯟꯗ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯉꯥꯡꯉꯨ꯫ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗꯅꯦ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯍꯧꯔꯣ꯫ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯣ? ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯒꯤ ꯃꯔꯝꯅ ꯀꯩꯒꯤ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯒ ꯑꯣꯟꯊꯣꯛꯅ ꯍꯥꯏꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯂꯩꯁꯤꯕꯨ ꯊꯤꯅ ꯑꯣꯠꯄꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯡꯃꯂꯥꯅ ꯇꯧꯖꯈꯤꯕ ꯄꯥꯞ ꯃꯌꯥꯝꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯌꯣꯃꯔꯥꯖ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯔꯟꯗꯥ ꯅꯣꯛꯂꯒ, ꯑꯣ ꯑꯗꯨꯗꯤ ꯂꯩꯁꯤꯒ ꯅꯣꯏ ꯃꯥꯟꯅꯔꯒ ꯑꯩꯕꯨ? ꯑꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯤꯔꯝꯁꯤꯗ ꯂꯩꯁꯤ ꯌꯥꯎꯗꯦ꯫ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯑꯣ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯃꯗꯨꯅ ꯅꯣꯏꯒꯤ ꯑꯐꯕ ꯑꯣꯏꯅꯤꯌꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯣꯗꯤ ꯂꯩꯌꯨꯗꯅ꯫ ꯅꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯆꯤꯟ ꯌꯧ ꯈꯨꯝꯕꯗꯣ ꯇꯧꯔꯛꯀꯅꯣ꯫ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯌꯕ꯭ꯔꯣ? ꯅꯃꯥ ꯅꯄꯥ ꯖꯨꯒꯣꯠ ꯆꯥꯔꯝꯃꯣꯏꯌꯦ꯫ ꯃꯤꯔꯟꯗꯥ ꯖꯦꯀꯤꯗ ꯃꯇꯤꯟꯗꯨ ꯁꯤꯠꯆꯤꯜꯂꯤ꯫ ꯖꯦꯀꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯉꯥꯡꯉꯛꯄꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯅꯥꯀꯟꯗ ꯇꯥꯔꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯤꯔꯟꯗꯥꯗ ꯊꯣꯝꯒꯦ ꯇꯧꯕꯒ, ꯗꯥ ꯖꯦꯀꯤ! ꯃꯤꯔꯟꯗꯥ ꯑꯃꯗꯤ ꯖꯦꯀꯤ ꯉꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯁꯤꯂꯦꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯔꯨꯔꯦ꯫ ꯖꯦꯀꯤ ꯃꯤꯔꯟꯗꯥꯒꯤ ꯃꯀꯣꯛꯇꯨꯗ ꯁꯨꯗꯠꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯈꯣꯟꯖꯦꯜ ꯍꯧꯅ,
Dazeki, nang na toisi kaino? Ichan, nang di sida kamay ino? Miranda, kudak ta gyan mangduna takrabani. Leshi Miranda gi manakta tensinduna, Miranda bu kongkhatlaga. Sauna. Dazeki, kaino, Dazeki na taurisibo. Maduma gi chapcha badandini. Mana nang bu kyam otke. Mihoy bagi minungsi machat amata yaudana. Leshi ngakna. Dazeki na karamda pungna makhangli ba. Jeki marau lai na noi. Ihumduda kana ke dauri haiba. Ai loina khangdaba nati. Hayo. Kamai khangli bano. Leshi gi wahangdu na thairaga. Mafam sidagi nang yam tuna chatkro. Aina nang bo awafam du tahaning di. Ai Miranda bu pudana mafam sidagi khongka ama phawba handok loi. Leshi aina nang bo ichan makni khalli bane. Chalo. Chatkibana nangi phabo ni. Aingonda thina oli haibagi damak. Adu kan bachayak pibadi chumdena. Ichan aina mabo mafam sida phaduna purakpagi maramani ni. Amana minungsi khangdabi aigi ichani khalliba. Nangbu sanga gum thina tawbiba. Amana 5 crore gi dimani. Miranda gi mahut aina namu mafam sida phaduna puramba yai. Adubu chaithengdu aina nangoda piningdi. Kari sel gi diman. Dazeki aibu na chanmak ni khanbirambagi aigi thamoina apen baibadu oire. Adubu awatpa leitraba Dazeki na kari maramgi damak aduk yamba seldi. Masigi maram nang khanglaroi. Chalo, Ichan, nang chalo. Chatpa tarabasu Miranda ba ingonda sinawo. Aina sinadrabade. Dazeki, aibu na chanmak ni khatli haibadai. Ngasidi na chalama oina dadagi mafamdagi kudolama khakni zage. Kari Miranda bu aigi famda sinabiyo. Mahak matam amagi aigi puroibo oiriba Bangaraski thawai mani oirambini. Laibakti na duna hauzik mahak aigi naunupi oina yumduda leiminabani. Aina ipuroibagi damak kaisu tawba ngamdri. Mahagi thawai sibudi aina yambongi mafamda sinazaramge. Masi matangdi Dazeki gi mafamdagi nasana phikausana yajariye. Jeki gi makhong konduna kapjarai. Jeki su leshi lembigi mataududa nungaitabana thalle leshibo hugatpirai. Ichan nabungi sulai kanagumba misak amagi damaktane aina ngasi pap chelaba thabakse tawriba. Ichan nangdi minungsi chawbini. Chalo aina nangi mafamda Miranda sinarabani. Leshi pirang lakta mamwandong lai. Somta Bangaras maithong makalamna halai. Makutta sungasai mana leishigi haina leirakpa firol du supairi. Leishi leibra haiduna koititi. Leibo udrabada Anita gi manakta laktuna leishibu hangi. Ante leishidi udena. Ngasai mamanabiga hospital da chatkibani ne. Ante kaigino mana hospital da toina chatliba. Aisu khangdine ibungo mana haibada masai nungaiti sum chek chatpani haida. Bangaras wakhalda karigumba khara khalai. Ima hoidi udena. Madam di thaba ma chathokre khara thingakani hairami. Miranda su halaktriye. Kaino asibo Miranda hajubo halaktribo. Halaktriye. Makha taramdana adum thorokle. Pocketagi mobile du lauthoklaga Leishida hana call tawi. Adubu Leishigi phone du imunglomdagi khingai. Phone gu pugidra malene. Miranda na kaidong pala leirjano. Yumda ko halakpa phabane. Asi haiduna Miranda da mu call tawi. Bangaraski phone lakpaduda Leishi lembi satpai khatli. Hello, yambo. Miranda gi phone Leishina pairakpaduda pungangai. Macha, kaino Miranda di. Yambo, mafam se khangdreba. Location tharake khitang thuna lakpiyo. Ipa pakhana hairakpa Leishigi wahaiduda Bangaras masadu leifam khangdre. Leishina tharakpa notification duda makhoigi leifam du thiduna lai. Som da Jeki famlambadagi hogolai. Ichan, ai mafam sida kuina leithokpa yadre. Ai chanaba tawrage ko. Khudong thiningai di oidi higanu ko. Asi hairamlaga Jeki su chatkre. Leishidi Miranda bu kolaga family wakhalda su jat khalai. Dazekin hari singsibo karino.
ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯁꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯥꯝꯕꯨꯡꯗꯅ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯒꯅꯤ? ꯍꯥꯏꯅꯔꯤꯉꯩ ꯕꯪꯒꯔꯥꯖꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯥꯝꯕꯣ, ꯕꯪꯒꯔꯥꯖ ꯂꯩꯁꯤ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯆꯥ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ? ꯃꯤꯔꯟꯗꯥꯅ ꯂꯩꯁꯤꯒꯤ ꯇꯝꯄꯥꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯕꯪꯒꯔꯥꯖ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯔꯟꯗꯥꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯌꯥꯝꯕꯣꯡ, ꯗꯣꯛꯇꯔꯗ ꯍꯥꯟꯅ ꯑꯝꯇ ꯄꯨꯁꯦ, ꯑꯩ ꯀꯣꯟꯅ ꯂꯤꯔꯒꯦꯕ꯫ ꯁꯦꯕ ꯌꯥꯝꯕꯣ꯫ ꯕꯪꯒꯔꯥꯖꯁꯨ ꯃꯤꯔꯟꯗꯥꯕꯨ ꯄꯝꯈꯠꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯃꯤꯔꯟꯗꯥꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯒ꯭ꯌꯥꯟ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯃꯤꯔꯟꯗꯥꯒ ꯅꯪꯅ ꯄꯨꯟꯅ ꯂꯩꯔꯝꯃꯤꯕ? ꯌꯥꯝꯕꯨꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯂꯥꯛꯈꯤꯕ꯭ꯔꯣ? ꯕꯪꯒꯔꯥꯖ ꯂꯩꯁꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯂꯥꯛꯈꯤꯌꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯒꯤꯅꯤ ꯉꯁꯤ ꯃꯤꯔꯟꯗꯥꯕꯨ ꯐꯥꯒꯦ ꯊꯧꯔꯥꯡꯉꯤꯕ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ꯫ ꯅꯪ ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯑꯩꯅ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏꯌꯦ, ꯁꯨꯅꯤꯡꯗꯅ ꯁꯦꯜ ꯇꯥꯟꯕꯁꯤꯡꯁꯦ꯫ ꯌꯥꯝꯕꯨꯡ, ꯐꯤꯡꯒꯠꯄꯤꯈꯤꯅꯣ, ꯇꯞꯊꯕꯤꯌꯣ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩ ꯀꯜꯂꯛꯏ꯫ ꯃꯤꯔꯟꯗꯥꯒꯤꯗꯃꯛ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯆꯤꯡꯅꯗꯦ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯤ ꯃꯁꯥꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯏꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏꯌꯦ꯫ ꯕꯪꯒꯔꯥꯖ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯏꯟꯗꯤꯔꯥ, ꯑꯦꯟꯗ꯭ꯔꯤ ꯍꯣꯏꯁꯨ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯔꯥꯅ, ꯀꯝꯗꯧꯔꯒꯦ? ꯏꯃꯧꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯁꯅꯥ, ꯏꯃꯥꯗꯤ ꯆꯠꯊꯣꯛꯎꯔꯦ, ꯍꯜꯂꯛꯄꯒ ꯆꯦꯜꯂꯛꯏꯕꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤꯌꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯤꯔꯟꯗꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ, ꯎꯅꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯤꯔꯟꯗꯥ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯟꯗꯤꯔꯥꯅ, ꯏꯃꯧꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯏꯃꯥꯁꯦ ꯇꯧꯗ꯭ꯔꯦ꯫ ꯂꯩꯁꯤꯅ, ꯃꯤꯔꯟꯗꯥ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯅꯪꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯏꯟꯗꯤꯔꯥꯅ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯍꯥꯏꯌꯨ, ꯀꯅꯥꯅꯅꯣ ꯏꯃꯧꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯇꯥꯍꯜꯂꯤꯕꯗꯣ? ꯃꯤꯔꯟꯗꯥ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯁꯤꯅꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯔꯟꯗꯥꯗꯨ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯡꯊꯔꯛꯏ꯫ ꯊꯃꯣꯏ ꯆꯥꯛꯅ ꯕꯪꯒꯔꯥꯖꯇ ꯌꯦꯡꯉꯛꯏ꯫